ngasi yausang kumai hauba nimchigi yausang mai thaba haibadu miyam uba phangbiragani hauji hauji laijari mafam si kaira kangjebung hairi mafam dumaktani koi kangjebung pak chawrba lampak koi nakal somda leire aduga corner machi yamada community hall amagi manakta sang sadra mayam yomsindana yausang kumai gi yausang mai thaba gi haunabi chanabi hauji pangthoe nupi angang leiriba lekai gi ima indol mayam yomsindana yausang mai thaba haibadu hauji haure ngasigi tara mangani panba lamta thagi sumlaba yai paraba thanin gi thajana tarang tarang na tholkadaba nimitchita ngasi asi koigi chandra grahan laibana maram oiduna thagi masak uba thangri khara tapda ugadaba male adumoinamak mahusana hairiba thauramasi yausang mai thabasi tha uraba matamdata thanarami adumoinamak ngasidi tha masak ubasi khara tapna ugadawre chandra grahan laibana maram oiduna aduna maram oirega hausi yausang mai thaba haugre mayam atei atei busum loina thanaramagan khali mafam amaga atam amattada mai thaba haibadu oibnina hairiba yausang mai thabasi atei dasu loina thanaramagan khali koi ngahaki matungda homsida yausang mai thaba sel si sasing tagi koi amuka manachang sinjaraga report taujake Apa? Sila ulit.